ꯁꯦꯝꯕꯒꯤꯁꯦ ꯑꯍꯥꯟꯕꯁꯤꯗ ꯂꯩꯔꯤꯁꯤꯅ ꯆꯤꯀꯟ ꯁꯔꯨ ꯌꯥꯎꯗꯕꯤ ꯃꯀꯨꯞ ꯀꯤꯃꯥ ꯇꯧꯕꯗꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯣꯅꯤꯌꯟ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯁꯤꯁꯤꯅ ꯖꯤꯟꯖꯔꯒ ꯒꯥꯔꯂꯤꯛ ꯈꯔꯗꯤ ꯌꯥꯝꯃꯟꯕ ꯃꯥꯜꯂꯦ ꯑꯗꯨ ꯁꯤꯁꯤꯅ ꯁꯤꯗ ꯇꯟ ꯍꯧꯖꯤꯛꯇ ꯇꯣꯠꯂꯒ ꯑꯩꯅ ꯁꯤꯗ ꯍꯥꯞꯆꯟꯕꯅꯦ ꯃꯤꯛꯁ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯌꯦꯟꯁꯦ ꯍꯥꯟꯅ ꯍꯥꯞꯄꯅꯤ ꯐꯖꯩ ꯐꯨꯔꯤꯠ ꯖꯦꯀꯦꯠꯀꯗꯨꯅ ꯀꯩꯅꯣ ꯑꯣꯟꯅ ꯇꯩꯅꯅꯒ ꯂꯤꯈꯠꯂꯛꯏꯗꯨꯅ ꯃꯣꯠꯀꯅꯤ ꯀꯥꯏꯗꯨꯔꯥ ꯑꯣꯟꯅ ꯇꯩꯅ ꯁꯤ ꯆꯨꯝꯗꯣꯏꯅꯦ ꯁꯤꯗ ꯂꯩꯔꯦ ꯌꯦꯟ ꯑꯗꯨꯒ ꯇꯤꯜꯍꯧꯁꯦ ꯇꯤꯜꯍꯧꯁꯦ ꯁꯤꯗ ꯄꯨꯂꯞ ꯍꯤꯡꯅ ꯇꯣꯠꯁꯜꯂꯁꯨ ꯌꯥꯏꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯥꯎꯗꯣ ꯑꯣꯏꯅ ꯉꯧꯔꯒ ꯍꯥꯏꯐꯦꯠ ꯍꯥꯏꯗꯤ ꯈꯤꯇꯪꯁꯨ ꯃꯣꯃꯣꯗꯣ ꯈꯤꯇꯪ ꯖꯨꯁꯤ ꯑꯣꯏꯅꯕ ꯃꯈꯜ ꯑꯃ ꯇꯧꯔꯒꯦ ꯁꯤꯁꯦ ꯈꯤꯇꯪ ꯌꯥꯝꯃꯅꯤ ꯁꯤꯡꯒ ꯆꯅꯝꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯁꯤꯁꯤꯅ ꯊꯥꯎꯗ ꯍꯥꯟꯅ ꯉꯧꯔꯒꯦ ꯌꯥꯝ ꯃꯨꯟꯗꯕꯤꯗ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛꯁꯨ ꯌꯥꯝ ꯃꯨꯟꯗꯕꯤꯗ ꯉꯧꯔꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛꯁꯨ ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯅꯤꯅ ꯑꯗꯣ ꯊꯥꯎꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯍꯟꯒꯦ ꯁꯤ ꯇꯣꯠꯄꯁꯤꯗ ꯑꯗꯨꯝ ꯌꯥꯎꯖꯔꯅꯤ ꯊꯥꯎ ꯊꯥꯎ ꯌꯥꯎꯔꯦꯀꯣ Now let's start this. ꯊꯨꯝꯁꯨ ꯍꯥꯞꯄꯅꯤ ꯊꯨꯝꯁꯦ ꯌꯥꯗ꯭ꯔꯥ ꯊꯨꯝ ꯍꯥꯞꯄꯦ ꯁꯤꯁꯨ ꯈꯤꯇꯪ ꯍꯥꯞꯀꯦ ꯀꯩꯕ ꯁꯤꯒꯤ ꯃꯆꯜ ꯑꯗꯨꯒ ꯁꯤꯁꯤꯅ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯌꯨꯝꯗ ꯁꯨꯖꯧꯗꯣꯏꯅꯦ ꯂꯩꯔꯦ ꯁꯤ ꯍꯧꯖꯤꯛ ꯌꯣꯝꯕ ꯍꯧꯔꯅꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯇꯟ ꯇꯛꯄ ꯈꯣꯠꯄ ꯏꯟꯖꯥꯡ ꯅꯥꯄꯤ ꯁꯣꯏꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯛꯑꯒꯦ ꯇꯟꯗꯣ ꯍꯥꯏꯀꯦ ꯅꯪ ꯇꯛꯀꯦꯔꯥ ꯇꯛꯇ꯭ꯔꯤꯉꯩꯗꯅꯦ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯃꯆꯥ ꯃꯆꯥ ꯇꯥꯔꯛꯑꯣ ꯍꯥꯏꯌꯨ ꯏꯁꯤꯡ ꯈꯤꯇꯪ ꯑꯃ ꯆꯪꯒꯅꯤꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯑꯃꯁꯨ ꯆꯪꯒꯅꯤ ꯁꯤ ꯏꯁꯤꯡꯁꯤꯗ ꯏꯁꯤꯡ ꯂꯩꯔꯦ ꯁꯤꯗ ꯏꯁꯤꯡ ꯑꯗꯨꯝ ꯇꯛꯇꯛꯅ ꯑꯗꯨꯝ ꯌꯣꯝꯍꯧꯔꯁꯤꯀꯣ ꯈꯔ 5-6ꯇꯤ ꯇꯛꯈꯤꯁꯤ ꯁꯤꯅ ꯏꯁꯤꯡ ꯀꯥꯟꯗꯤꯒꯦ ꯑꯗꯨꯝ ꯄꯥꯔꯦ ꯌꯥꯝ ꯀꯟꯅ ꯁꯥꯏꯖ ꯆꯥꯎꯕ ꯁꯦꯝꯃꯣꯏꯁꯦꯕ ꯈꯔ ꯁꯥꯏꯖ ꯃꯆꯥ ꯁꯤꯅ ꯑꯃꯨꯛ ꯇꯧ ꯁꯤꯅ ꯐꯔꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩ ꯁꯤꯗꯤ ꯄꯤꯛꯃꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯃ ꯍꯥꯞꯄꯒ ꯌꯦꯡꯒꯦ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯍꯥꯞꯆꯜꯂꯅꯤ ꯄꯤꯛꯃꯟꯕ ꯃꯥꯜꯂꯦꯀꯣ ꯑꯩꯒꯤꯁꯦ ꯁꯨꯃꯥꯏꯅ ꯊꯦꯛꯆꯜꯂꯒ ꯏꯁꯤꯡ ꯇꯩꯕꯩ ꯀꯥꯎꯅꯤ ꯏꯁꯤꯡ ꯍꯥꯟꯅ ꯁ꯭ꯋꯥꯏꯗ ꯇꯩꯁꯜꯂꯒꯦ ꯆꯨꯝꯃꯤꯕ ꯈꯪꯗꯦ 치킨 신가 사세요. 얼마나 치킨 맞춰서 신가 아니 사세요. 짱이다. ngawdi manung dito ngawdi kami ngawdi hingin. Dumun ni singa lo ayin din alu. Fuda daw. Mulai daw. Iya.
first attempt นี่สิที่หายได้กดละในหายได้ก้นหายได้สมัยได้ก้นมาเนี่ยแบบก็ขนาดมันที่อ่ะสิจะทำมาไงSao kìa mà nung vậy nó bị thay học này xin là second đi MOMO yung bahay re mayam ngasi haibo numisitagi haidi sigi matum tasalo uri ha haiye hande sigi haiti Ha! Ra đây! Không nhìn mình đi ra đây tha ra chị nó vào một xíu Cái nó các bạn mua xem gì có gì à Quanh Ama ani ako mari mga tarok-tarok ni pan mapan di sura. Siloy na tawlo ka na mo ulage. Saptram galo na ni manta is. Saya ulo. Dalay re. Kaya na masing tigil. Kun matoy. Ama ani ako mari mga tarok-tarok ni pan Kuntaret kunipan, kuntaret malu ka. Sige di solo kuntaret malu. Kuntaret la kunipan la man oi dai kau ko ama soinya sila 16 tahun ni. Offer special ni thau. Nelson. Si makai di hana 16 tahun ke. Sige con sẽ làm mấy đồ anh tao ní rồi thao phải săn lật kè sige con gì đi khôi thai này cái là sugar cái này và season là đẹp ạ season là nấu với này vậy season anh phải cái thịt không là vậy rồi lại làm mấy season là tao cái khi nào thao sào rồi chân đống mà đấy có Yes. Ada di sana ada sih. Makin sa rồi makin ngasi yam di kali ima kayak di video lagi Ay pusi kayo nang daw rin. sa da biar rồi or tiesto gitu. Yang di mana lagi kali makan Kali di mina sa kanila di man. Kani nga di mana? Kali mina pusi sila ro. Kali tin bayar rồi. Lôi nó chân lên sẽ đợi lôi. Lôi nó chân crab. Rice cooker steam tao này. Sisina tomato sauce sisina ngasai khoi momoy do kaino
ꯃꯣꯔꯣꯛ ꯍꯥꯞꯇ꯭ꯔꯗꯅ ꯑꯗꯨꯒꯤ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯁꯥꯕ ꯄꯥꯝꯕ ꯃꯤꯅ ꯁꯤꯗ ꯂꯨꯞꯅꯕ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯃꯤꯛꯁ ꯇꯧꯁꯟꯕꯅꯦ ꯁꯤ ꯀꯩꯅꯣ ꯍꯥ ꯍꯥ 버튼 하고 가이나 시카이나 버터 하요 좀 하오브라 아우더지 야오브라 콩 하나가 나마로 dumba해 또 뭐 하면 이거 이 말이 뭐냐 라 나오라게 하나 거야. 주작 될라 싸가든 좋아해 하와 자꾸 모모자 치즈 들어서 하와 Dạ ai 누가 꿀 모모자지 과 짜다. 소리가 아까 네 모모 하오래 아이 뭐뭐 아마 하고. 뭐게 아이 저거 하거냐. 나 이거 아이 나 보고 하이데. 어차피데. 힘이. 12 바와 말 가짜는 마음 야오리 컷 야오 누이 뭐 안 가야오 시다 거 아무 게 나마 컷 레버 항브라 짜기 너희라 시타비 게 빼빼 시타비 안 하오 바이바이 like the view amasung subscribe the view bye 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 ken Em ấy vừa đi rồi Good night Kari nó đang được Quran với chặt Ăn gì đâu mà bye bye